ꯂꯥꯞꯅ ꯊꯣꯏꯕꯤ ꯂꯦꯞꯂꯤꯕꯗꯨ ꯎꯏ ꯆꯤꯡꯂꯦꯝꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯊꯣꯏꯕꯤ ꯈꯛꯇꯃꯛ ꯂꯩꯕꯒꯨꯝ ꯐꯥꯎꯈ꯭ꯔꯦ ꯃꯤꯇꯔ ꯈꯔ ꯋꯥꯠꯂꯤꯕꯗꯨ ꯀꯌꯥꯝ ꯊꯨꯅ ꯌꯧꯈꯤꯕꯅꯣ ꯚꯥꯞ ꯑꯣꯏꯍꯧꯗꯦ ꯈꯣꯡ ꯑꯗꯨꯅ ꯀꯌꯥꯝ ꯊꯨꯅ ꯊꯥꯡꯈꯤꯕꯅꯣ ꯃꯤꯀꯨꯞꯅ ꯀꯨꯞꯄꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯆꯦꯜꯂꯛꯄꯒꯤ ꯅꯨꯡꯁꯥ ꯁꯣꯔꯁꯨ ꯀꯟꯅ ꯍꯣꯜꯂꯤ ꯑꯗꯨꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯅ ꯉꯥꯎꯒꯗꯧꯔꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯅꯤ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯖꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯊꯝꯂꯨꯔꯕ ꯋꯥꯍꯩꯁꯤꯡꯅꯤ ꯉꯁꯤꯗꯤ ꯂꯩꯅꯨꯡꯗ ꯆꯦꯜꯂꯝꯕ ꯃꯩ ꯃꯍꯤꯅ ꯂꯩꯃꯥꯏꯊꯛꯇ ꯄꯥꯊꯔꯛꯄꯒꯨꯝ ꯃꯩꯒꯤ ꯆꯤꯡꯅ ꯁꯥꯐꯨ ꯀꯟꯅ ꯄꯣꯈꯥꯏꯔꯛꯄꯒꯨꯝ ꯀꯌꯥ ꯊꯨꯅ ꯀꯌꯥ ꯇꯍꯥꯅ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯨꯛꯅꯤꯡꯗ ꯄꯩꯈꯠꯂꯤꯕ ꯏꯃꯣꯁꯟꯁ ꯃꯌꯥꯝ ꯑꯗꯨ ꯍꯦꯟꯃꯟꯂꯛꯇꯨꯅ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯊꯤꯡꯕ ꯉꯝꯗ ꯇꯥꯔꯛꯂꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯅ ꯉꯥꯎꯒꯗꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯅꯥꯀꯜ ꯑꯗꯨꯗ ꯄꯨꯔꯅꯅ ꯇꯧꯔꯤꯗꯨ ꯎꯏ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯜꯂꯤꯕꯗꯨ ꯃꯤꯀꯨꯞꯇꯨꯗ ꯈꯪꯂꯦ ꯊꯣꯏꯕꯤꯁꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯇꯣꯜꯂꯕ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯕ ꯐꯤꯕꯝꯗꯁꯨ ꯂꯩꯇꯦ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗ ꯊꯅꯝꯂꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩ ꯑꯃꯈꯛꯇꯒꯤ ꯋꯥ ꯑꯣꯏꯗꯦ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯗꯤ ꯀꯌꯥꯗ ꯁꯣꯛꯂꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯀꯌꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯨꯡꯂꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ ꯋꯥ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯇꯁꯦꯡꯅ ꯃꯥꯕꯨ ꯊꯥꯖꯔꯁꯤꯔꯥ ꯄꯨꯔꯅ ꯀꯣꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯂꯒ ꯊꯣꯏꯕꯤꯕꯨ ꯌꯦꯡꯉꯤ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯄꯤꯅ ꯏꯆꯣꯠ ꯆꯣꯠꯂꯝꯃꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯇꯤꯡꯉꯛ ꯇꯔꯪ ꯑꯃꯗꯁꯨ ꯌꯦꯡꯂꯤ ꯄꯨꯔꯅ ꯇꯞꯅ ꯃꯈꯨꯠꯅ ꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯜꯂꯞ ꯃꯃꯥꯏꯗꯨꯗ ꯅꯥꯀꯜ ꯅꯥꯀꯜ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄ꯭ꯔꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒꯔ ꯍꯥꯏꯌꯨ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯅꯤꯛ ꯅꯤꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕꯁꯦ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯦꯞꯄꯤꯁꯦ ꯃꯪ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯌꯣ ꯃꯪ ꯅꯠꯇꯤꯌꯦ ꯁꯅꯥ ꯑꯩꯅ ꯂꯦꯞꯂꯤꯁꯦ ꯃꯪ ꯅꯠꯇꯤꯌꯦ ꯊꯣꯏꯕꯤ ꯑꯃꯨꯛꯀꯁꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯄꯤ ꯅꯠꯇꯦ ꯍꯔꯥꯎꯃꯟꯕꯒꯤ ꯊꯥꯖꯃꯟꯗꯕꯒꯤ ꯑꯄꯦꯟꯕꯒꯤ ꯑꯣꯏꯅꯕꯒꯤ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯀꯞꯀꯅꯨꯁꯤ ꯅꯪꯒꯤ ꯐꯤꯌꯥꯟꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯃꯨꯛ ꯂꯩꯔꯨꯒꯅꯤ ꯅꯪꯅ ꯇꯥꯝꯅ ꯂꯩꯈꯤꯕꯒꯤ ꯑꯩ ꯇꯧꯐꯝ ꯈꯪꯂꯝꯗꯕꯅꯤ ꯍꯧꯖꯤꯛ ꯏꯅꯥꯛꯇ ꯑꯁꯨꯛ ꯅꯛꯁꯤꯜꯂꯛꯂꯕꯁꯤꯗꯗꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯨ ꯃꯌꯦꯛ ꯁꯦꯡꯂꯤ ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯄꯨꯔꯅꯁꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯃꯥꯕꯨ ꯊꯣꯏꯕꯤ ꯇꯥꯏꯌꯦ ꯍꯥꯏꯌꯣ ꯄꯨꯟꯁꯤꯁꯦ ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯔꯣꯏꯕꯗꯨ ꯐꯥꯎ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯒꯗꯤ ꯑꯩ ꯋꯥꯈꯜꯁꯤꯅ ꯁꯥꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯑꯩꯒ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯀꯞꯅꯤꯡꯕꯒꯤ ꯄꯦꯔꯤ ꯄꯦꯔꯤꯁꯨ ꯇꯧꯔꯤ ꯄꯨꯔꯅ ꯊꯣꯏꯕꯤꯗ ꯁꯦꯀꯦꯟ ꯑꯃꯅꯤ ꯌꯦꯡꯂꯝꯂꯒ ꯅꯥꯀꯦꯠꯇ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯪꯒꯤ ꯔꯨꯝꯗ ꯅꯪꯒꯤ ꯐ꯭ꯂꯦꯠꯇ ꯂꯩꯔꯝꯂꯕꯗꯤ ꯔꯨꯝꯗ ꯂꯩꯔꯝꯃꯗꯤ ꯄꯨꯔꯅ ꯊꯣꯏꯕꯤꯗ ꯌꯦꯡꯅ ꯅꯣꯛꯊꯣꯔꯛꯏ ꯊꯣꯏꯕꯤꯁꯨ ꯈꯜꯂꯤꯕꯗꯨ ꯀꯩꯅꯣ ꯈꯪꯂꯗꯨꯅ ꯃꯈꯨꯠꯅ ꯄꯨꯔꯅꯒꯤ ꯄꯥꯝꯕꯣꯝ ꯅꯥꯀꯜꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯛꯏ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ Don't even think about it ꯃꯁꯤ ꯌꯣꯀꯣꯍꯥꯃꯥ ꯅꯠꯇꯦ ꯍꯥꯏꯕ ꯄꯥꯎꯠ ꯇꯧꯔꯒ ꯀꯞꯅꯤꯡꯕ ꯈꯥꯡꯕꯗꯣ adorable ꯑꯣꯏ so the urge to give you a small kiss comes out naturally ꯑꯝꯇ ꯑꯁ ꯊꯣꯏꯕꯤ ꯀꯅꯥ ꯇꯥꯈ꯭ꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯌꯦꯡꯊꯣꯛꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗꯦ ꯄꯥꯔꯛ ꯅꯥꯀꯜꯗꯨꯗ ꯋꯥꯏ ꯁꯤꯠꯄ ꯆꯠꯄ ꯃꯦꯠ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ
Purnasu sangsarsi bhab tarakpadona mamit mana khangsing-sing. Lambi nakalda thoibina purakpa fruits khara onthaduna leiribado prap khungatli amamamta oina. Amuksu ningsinglai mana hundoklamba ensang napido nga su yauhobani. Lambida street dog singna chaikhairamlabadi shoidana miwa taba tare khali. Amuksu thanamliba gari du khale. Matha saba hore. Se nangi airasi. Ado ayam tahalukiki. Pochai loin hundomi. Gari su so hapaga thamama male. Ai baba moi hodri. Minaga thauramabadi bera karani. Asumna thoibibu thanamlaga purna hobe lai. Nungsinaba ngaunabada gari mangbagi bhabsu oihodre. Nungshiba haiba taungamba ihul asina oihanbase. Haujikta bhab laklakansida kayada matha sanarabano. Makhoigi gate mapa yorakpadadi mana hundoklamba singdu leiramdre. Gari su solonduna khamlami. Hanagi phibamduda ado. Ingak-ngakladuna purna makhoigi apartment aduda karei. Manung hek changbagadi machina ngangba horei. Nangbu kayam luba thabak leibagi chilibano haibane. Gari se kanan solo lino. Aina. Nanai aina lonjarure. Ibungo. Nang se kaino mai tau taure dasing. Hoi. Ensang kari kara thanambadu diyar. Ado gari se so haplaga thanamliba koksibo nangbu ngaubra wani. Mingonda hairame haiduna su hekta hondoklaga thanambasibo. Mingonda hairame haibawa ama panbaduda bhab ita tadraduna yenglei. Kanana hairame ba? Haima. Nangbo Cecilia da hairame na mana pau tamlakpani ne. Kai pau? Tasingna nang kainom taure na sidi. Ha. Nang na pochai mapanda thanambani lausalo hairame haira isidi mana. Haujikta bhab lakle. Ma gyan men tadana chatkibado Cecilia leihobani. Mana soidana silamba oiramlani haiba. WakhaL se lakpada nungaitaba puglei. Magi matauduna mangonda heart taukrabra haibagi bhabta. Kona wari saraga nungaitaba taudanaba hairage khali. WakhaL da mangduna lamyaiduda lep leibaduda Sangamitrana laurei. Gari do insiluro ibungo! Ichegi ibungo! Nang mukaidore haibano! Aduba haujik purnada urau tharauga changba natre. Mutto atiyadani pairaga leiribasi. Mathanta nukmi-nukmiga su tauri. Machedagi so lauraga gari insili. Somda Sangamitra nungaitana wa mayam ama hairi. Cecilia lakni hairaga haidorakpagi. Shopping chatminase hairakpada mana yetkadra khalaga yarudabagi wa mayam ama puthokladuna. Mayamdu taraga purnana hai. Adugi maramda yam khaluranu. Aduga moigasu wari saruranuda. Kaigino, kaidore. Hai, ngasi laaroy kaina haidora isi nangna kai hairubairo. Chimsi, moigi wase tosi. Adoy sharu nga mayam se kamdosige. Ojaji tenda khara thilu jora. Hoine, mayam ama lesilakle yamene. Thongaga thilasi. Bemanasu maraktuda hairai. Aikhoi mamsidi Chethoibi na thongba nga do yam pamna jabani. Chethoibi kauraga thonghanse. Purna prap hairai. Chethoibi kaina. Nene thoibi kaune. Hai, karino? Mi laisabi machaduda nene kawade. Bema, nene kaina kaurunuko. Arimbada angang duma thwai nungai kiroi. Chahi matang chadana dumain kaurakpase yam chakpani. Purna khumpham khangda macheda yeng. Sangamitra samakha tarai. Thoibi na ne. Hayengla kaino majak chaminarasi. Ngasidi nungaitri. Mi lakani tawramaga laaroi haibagi ma kauba haibase nungaiteba. Mahut sinbadawna tawraniba. Aina so hanadagi oja hoi ini hoidu unaramge khalaga leibani. Hayeng tawrasi. Bemadi hayeng shopping pugani haibagi harauribani. Mana lainingba pochai singi list ama sembadu pusilaktuna purnada udli. Purna su hoi angana dum tai. Adubu WakhaL di kainomada tauragale. Phone paigan khidraba mana ngahak leita phone duda yeng. Message amuk type tawi. Orin ensang thilaki. Thoibi su reply halai. Gari kaisu tauramdraba. Taudri. Nancy na aingonda wayam hangiba. Kay hangino. Nangdo lan lakpadaw na thongjinda ay thiramena hairiba. Purna message tu uraga noi. Thoibi ki text amaga lai. Kaidawrage na dum hangleiri. Haidokrage. Kay haidoiba. Emoji du uraga Thoibi su tik noi.
Purnana adumaina text ibasi ma yam nokningluri. Anawbo aina thokre. Reply halli. Nangna nungsi hairame haidoiba. Really? Ado. Purna question mark ama halli. Adugi matung thoibina. Amukasu taningi. Nangna ngasai chela aga haibado. Nungshibi. Thoibi text message tu uraga. Masa mathanta makhong kauduna phamungda tharo oli. Ngahaki mamangda kapluba thamoi kairuba ikairuba loina kaukre. Karisu thokidabagum sangsar adu ihang hangkre. Adumna tharo olambadagi fuk haugatlaga khonjel thokna hairei. Kaino masina phasibo yam henjela isibo. Ngasaidagi nakalda chairdu da khongrai chalaga phamliba nensidi pishum sukladuna laurei. Kaidawrage haibane. Purna ngasaidagi machena ensang thongba loiba ngaibado ensang thenbagi namada thoibiga unarubai bhabdani. Adubu sagatluba asaga pungkai kair. Mathanda lakpagi mahud machisu bemasu puna yausilaktuna lagle. Lambiduda yamna tanna chatli. Umang saudro, adum manungda nungaina lehogedi haide. Sarasu ngaihak mapanda chatpasina phaine he. Natra bema. Mama, ai ice cream chaningi. Yadri hauzik. Ice cream chabaga yadri ko naba pharakanda chadawni. Purna chance lausilaktuna nganglei. To, angang su humang saudana ayingba chaninga ibani. Leihoroda sister nangbo. Khitang ngaira sida yaudoba. Sinatro moigi building dubo. Haibaga tawbaga yausilakle. Purna upai leitabi thoibida call tawi. Thoibi su purna khakta oiraboi ningdana harau chenthore. Adubu gate mapanda angangwa machiwa leirambaduda khangpre khangi. Thoibi yamna awkward oina noe. Chemsi su yaure bema ngaha walking toge haidan. Bema kadai nang chiche da tiffin do pikro. Bema na pariba tiffin do thoibi da pi. Thoibi su changsilaktuna lawi. Thank you. Wari sari kanduda text message ama type tawi. Thoibi da thari bani. Sorry. Itom lake tawbada battalion ama inarakle. Message ki notification tone lakpa makhol tai. Thoibi prab hangi. Reply do nang hauraroi matagum pi. Matam yam leirida. Purna ki message notification tone amuk lai. Purna su prab halli. Hurin ahing laura. Tan chana message nambaga asomda ama lakpaga somda ama phone yengbaga tawbaduda bema do purnaga thoibigada hangat handa yengi. Waridi adum sai ensang thongbagi haying shopping chatpagi. Adudagi yum thoklakpada makhoida koiro haibagi mari wari maraktuda message thanaribani. Chatlamdaida thoibina bemada nungshina mamaida nanbiraduna hairei. Naba thuna pharoko bema. Hoi haibagi mawongda bema makok nomi. Adubu thoibigi makuttagi hand cream manam nungshiraba. Mana nahandagi thibado manam lai. Bema magi mamsida khangyeng yengi. Ngaihaktuda mari loina samnarakpagum. Lairik ama pagi tawrubada kona pau hairakpa. Lairik mathakta tharamba lines. Adudagi amuk nupigi hand cream manamna purnagi lairik marakta leiramba. Tuminna text thanaba manba mawong pumnama. Halakpagi lambida bema purnagi makhut samlaga chatli. Samliba makhutto khitang chingtharaga nakongda tuminna hai. Hand cream gi honor khange aidi mamsi. Purna kari haibagi mawongda onsilai. Bema amuka chirol tawduna haidokke mamada. Handa mukte Purna nokladuna khummi. Haido. Jiten hoida su ensang thilami chattawre haiba pau tabaduda panthaduna wari phana kuina saraga leithoklure. Naba pharakpagi di nungaiba pauni. Aduga asumna matam khara loinaramlaga hallani haibaduda lapna dawre haibagi pukningda khitang nungaitaba pokpa aduni. Nungdangi chak ising chaba loibaga Purna terrace mathakta karaktuna tongana Ceciliaga wari sane. Cecilia su chumna normal oina paukhum adum pirei. Sauna natraga thawai nungaitana wanganglakpa tawrakte.
matured oiraba nupi amaga nupa amagana ingna sanaba warini. Matam khara aigi decision lepa ngamdraba life sida nangsu saruka moihankre. Nangai bu waruganu ko Cecilia. Hausikpu warunabagi matamlada adumaina hainaroisi. Sum nangi so atai yengdobada aina matam manghanbaga chap mane. Yambung de adum haida aingonda singna atopa yengo chatlona. Aina punsi se yambung hingmina ninglubagi WakhaL khantharudabani. Ado aina ngasi lauriba decision sina khwai phabani su khal. Ai regret kaisu leite. Matam se amuk halabasu chamanaba decision lawgani. Nangna mi ama dok nungsiraga aina kamaina aigi WakhaL khallona insingani. Aduga amuksu nangna adumna aigi oire khangna khangna mi amagi WakhaLda tauduna leiraga ai kaisu nungaifam su khangloi. Ngasi aina khong thangdokribado aigi apambagi matung inani. I regret kaisu leite. Thank you for saying that. Guilty feel ama sagatlamba se nangi wahaiduna khradi ko khal. Nangsu nungaina leyo. Nangbu truly deserve towa mi ama soidana thengnani thase. You are a perfect lady, Cecilia. Nangi damak matik chaba perfect person ama laglaga nangi supunse do nungaina hingbo oyuko. Oige. Thengnabada kauna se. Kauna dradi kaino ne. Nang se aigi life ta kauba yararoidaba mi marakta yaurabani. Thengnaraga kamain thaiduna chatkani. Wari du tapna tapna loisile sangamitra so maupana kumlaktabaduda kaidorabano khanduna karakbani. Sanaramliba wari du taraga bhab tare. Cecilia ga maupaga ngasi wari loishinare haiba. Tapna gyan tana sanariba khonthok amadi wahai singdu taraga nungsa sor sangna hontoi. Kari maramgi adugumba wari da taraklibano warib lawraklibano haiba ma maram khangdrabasu wari du mana khud thingjiluba yararoi khangle. Maupasi asumna adum leidorabra haibagi bhabda ishuk suk tharaduna kumthakre tuminna. Somda thoibisu jinglembana ngasi magi damak lepi khibadu khalladuna text oina thai. Jinglemba, sorry for making you worry. I se nangwanda sigumba sengak ta piraga le. Ai nangwanda aphabam ta pidre. Kaino nang haidobo. Nanga thengnaba se aigi life ta khwaidagi chawba blessing ne na khalidi. Adumain haiganu. Nang nungaina leyu ko Jinglemba. Ai di nangwanda kem ta piba ngam khidre. Adubu nangi damak pomdamak piba ngam tawba ama nangi life ta lakba oisanu ko. Ai nangi well wisher amoigi. Adumoigi. I'm happy for you too. Nangna nangi nungshiba phangbase aisha nungai. Thoibe. Life se asingba nungshiba phanglakanda masak ama onbani. Nangna adugi taste to phanglani khanbada ai yam nungai. Ado ai kainoma hayura. Hayo. Nahan kay aina adum khalli. Aina nang nungsibase aingondagi henba ama leiramlaroi haina. Purna ubada su khalli. Nangna thoibi nungsibadagi aina hele haina. Adugi sausu sauning. Karigino aina nang nungsibagum madi nang nungsiba ngamdriba karigino haina adum khalli. Ado ngasidi pau khumloina phangi. Aina nang nungsibaga mana nang nungsibaga masak mawong khetnarabasu chang onbadi yaramdre. Kanana henba kanana taba haiba ma leiramdre thoibi. Masimaknane aingonda nungaitaba sauningba leiramba loinamakto mangkhibadawna su tawre. Loina kokre. Nang nungaina layuko. Nungaina laini haiba su ure. Adubu wish tawribani amuksa. Jinglemba wa mayam ama hai thoibi hairiba mayam do marak amata thattana tai loiba phauba. Ngasidi majit makai oina omduna leihoriba. Phungatlamba emotions mayam dusu loina chatkrabadawna phawi Jinglembada yang thokpago. Masi oire haidana thoibibu nungsiba leple haibadi natte. Nungsina move on tawnabagi space ama piba ngamle haibani. Adumna Purnasu Cecilia ga waloishinaba. Thoibisu Jinglembaga wari sabada anidu pau phaunadre. Mathangi numitti Purna nganta University dagi halai. Machiga bemaga shopping pubagini. Anakpa mall ambience room da lai. Yumgi angang sing da pinaba dress kumba khongup kumba hana khalli.
Sangamitra machanupa atombagi khungup leira'u hayana kanna yengli. Nupa machana tongbada pakchadauba brand makhal khara. Adudagi jara romda amuk changlakli. Bemadi apai ba puthorei. Madu ubada purna noe. Ichadi maramu idako. Mamsia, asi Uniqlo thari sidasu changsi. Changsi. Nangbu wadribo. Warade hairo. Wade. Machina hairei. Udoiga raspberry gi furitla kaino makhala une bungo nangbo. Wait to be yada ribro puthokpa. Nahan gi phi mayam duga. Yani. Khanda khala use. Uniqlo gi nupi gi section lomda lakpaga Sangamitra Thoibi gi dress ama khanse haina hodore. Nahan phi leiba yaukibadudagi adum panduna leirabani. Kari leidoino khanpham khangda hangat handa chattuna ngaihak leire. Off white color gi tops ama thengnaraduna puthorei. Masi phajaini he mangonda pakjani. Garliam oidro. Purna hoi haibai mawongda makok nomlei. Sangamitra size singdu yenglaga hai. Aikhoidi magi furit size su khangdine. Leiseluraga mukcharam dadanne. Hangsiro. Hangmanu ngaideda natra. Nangi furit leidoini size haira ududi phajadre. Masu ikairani hairakpa. To ama chaw yengaga aina dum khallage. Machina ama khallaga piraklido Purnana pairabani. Paina size take aduda yengi. Nupi anidu mangda khara hana chakhat khraba matung phat leiselakduna size ama sintoi. Asumna shopping du loisille. Food court leiriba adomdadi changludre. Bemana uraga chaningba phawraklabadi yenghanduna chatpadusu hek nungaite. Mall manungduda photo ama ani kapi. Phajaba mafam yenglaga. Aduga mayum halakle. Thoibiga Nancyga chak chara ama chaminasi haina kaurei. Pung 9:30 adwaida leisabi anidu laklaga ensang semba atay mateng pangsilare. Ensangdi Thoibi thongge haina mana thongi. Shopping chatlubagi waramlani khanbagini. Phamna hayeng chatnaba packing tawbadusu loishili. Sunildo naitaba matang thokpagi chatlamdai sida unaroidawrine tawrise. Nungaiteda. Masu week ama matung thoglanida. Adoin unarur. Midine sachat bhab tabanina mayum makai pan kidawre. Aikhoigi dine asa ude haisini. Sangamitra gi waduda Nancy kanna noi. Purna sumoli yamna tapna khumlai. Urani ngairo. Wahaiduda Nancy amuka hena nokre. Ma thingba ngamdre. Thoibi gi pakhat boy kai boy tingak yenglakpa mityengdune. Purna gi thawa sadaba matawdune. Aduga amu pau kemta khangjadriba Sangamitraga. Kumhai yamna nungaiba haidu oikre mangondadi. Chak puna chaminaraba matung ngaihak phami. Wari atay sarambadagi lairiki matangda sumngangnarappaduda Purnana Thoibida pakhon sirai. Aigi roomda lairiki rig ama leibane. Aduda yawbra yung. Ay adum changyaraba. Changu. Hanagi hamu numit oiradi kashu khandana changdobani. Adubu ngasidi Thoibido ipapa khatli. Machigi mamangda kari khankini haibagi bhabda pangkhanda khanjiladuna. Changu hairabanina changbadi tari. Khibung launa changi. Purnasu sofaduda famna Thoibina changkribadu yengi. Second kuntramu kana halli. Aduga famlambadagi haugalei. Yamna normalda karisu tawdaba saraga magi room lomda lagle. Leihoriba singdu wari sahanduna thanamlaga. Thong adu kansinbaga hairap ngasilli. Pulap lonsinbadi natti. Adumna mong hadabi changlaaga lairik thiriba Thoibibo tungdagi kolei. Thoibi khangboy kaiboy onthoraktuna lauge tawbaga Purna makhutna machindu prap mensilli. Madudagi rek mathakta thangatuna thamlamba lairik khara mabanina adumna lengbaduda ningkhaiduna kokthakta mari tarakle. Purna lairik mayamdu makhut aniduna oknaba hotnai. Ani ahum oklaga kharadi leimaida tai makhol thokna. Thoibi machin khumlaga phitring chung makhol thokhandabida. Karino nangna tawrise haibagi mawongda. Purna di nokninglaktuna mamit uishillaga nokpa khangi. Thoibi chirul tawduna
tumin na hai. Ay pakat pa na siri nang tosh. Mapana le huri mayam siga. Purna sulo na chirul tawdo na hai re. Unaba fangdabagi side effects ni. Karan ngang no. Mihulse yaw driba i hoji. Lawai limpo sida hulle heba. Purna machin khumjilaga thik thik noi. Thoibi amuk anirak makhutuna purna da phuzilam laga thokre. Purna sanok ningbadu phajiladuna kun tharaga tariba lairik singdu khungatli. Somda thoibi thoklakpaga Nancy na chatlasi thengle haire. Adudagi Sangamitra thoibi da pido ba carry bag amada haplaga pire. Nancy gisu gift ama tawi. Inaw na mateng yam pangbikre. Adugi na jena nungsidu na pibani ko. Peter su yara sida Jimsy. Ado thank you. Nancy su haire. Ay su yara gipsi. Thank you Jimsy. Yumda thoklakpada haira uko. Ay khoida koira unabani. Hoi, koirak toini. Ibungo, angang singse soibau thenbiru la one. Thoibi na prap marak thatli. Yarni ibani surabani na dum chatkragi. Jimsy thendrasu yare. Haima, nungai de ne he. Yarani ba pungsu yam thengba natri tarasi dinga libagumbani. Adum thokragi. Haying journey phasana chatlo che. Bema, chichi hoy amuk chatlage ko. Hoi. Purna thongjinda leplaga leiribadu uraduna thoibi prap text ama thai tanjaduda. Thengi harakanu ko. Ai mi hose hauji phau chongi. Yam ikai ko mi mamangda. Purna su text tu paraga tumin leptuna leire. Thengi so hairaktre. Comment ama tapiraktre thenbagi wafamduda. Asumna numit adu loishili. Nonganbaga chatnaba same sai. Breakfast same laga chaba nangnaba so hotne. Pung tare tarakpa aduaida airport lomda thilakle. Maupana adumna tangdangba ama khangdana lehobado nungai traduna Sangamitra hanjin yengle imit yengdu. Purna madu khangladuna gate janglamdaida. Kainaramdaidu da hai. Jimsy, aigi am khaluranu. Jimsy hoi ima babung hoi gi ningba aina loin thungan gani. Loina na aigi so apamba dawgani. Yum kai panbagi wado ay matam khra leiraga hairagi. Handakti aina woina haira adawni soidan. Adugane nupidu so aina purakani. Jimsy woina amamuk yengsiluranu ko. Matamdu phawbadi ngairu. Aigi damak noi waranu. Adumna amukta hairaktre. Mamangda yum panbagi wari sabasi yaningdabagi noi thok tawro haibagi wahai ngaktani. Ngasidi adu natre wahai singduna takpadi Purnagi aripa ama leire haibani. Sangamitra harauna nokmi tawrei. Maupagi damak ayuk nungthil khalamba wakhaldo tayang lakpago. University chatpada matam chanadabagi thoibiga Purnaga pakna hek unaba matam spend tawminaba phangdre. Fonda ngaihak wari saba text message thanaba adu natana. Sunil na night taba aroiba numitni. Ngasidi tan chanaduna Purnaga thoibiga University dagi halakpada metro da thengnare. Khara thenglap halakpagisu pung manga muktare makhoi maphamdu yobada. Anidu metro manungda makhut samnaduna tonglambadagi mapan thoklakpada thadokne. Adumna khongna lakpaduna thoibigi leifam mapa yore. Chatlage haiba sutan amadusu changlage haiba sutan gate mamangduda leplaga lei. Thoibi how Ekhoida chachira. Thamo Sunil di nungai gadra ma ai lakpado. Ma duty thomani night duty dabani. Asingba. Anido amana amade yengnai Purna thoibina paukhum pirakpado ngai ngamdraduna prap changsilaklaga makhut samduna puba horai. Thoibi nokladuna hai. Oinabagi mawongda. As mi loi ukhrani haiba khutse thadose. Ay adum lakchagi basi siba. Purna tapna thadorei. Adubu thoibido tungda thamde mangda chathalli. Gate yorakpada Sunil gari thaudorakpa ui. Chatlambadagi chap lepi. Sunil di side amada thaukhibani. Laklibadu uba natte. Gate manung heklan sinbaga anido makhut amuk samne. Adudagi leaf manung dasu
ꯑꯗꯨꯝꯅ ꯑꯄꯥꯔꯠꯃꯦꯟ ꯃꯅꯨꯡ ꯌꯧꯕ ꯐꯥꯎ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯪꯂꯛꯄꯗ ꯄꯨꯔꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯐꯥꯒꯤꯋꯣꯏ ꯀꯩꯋꯣꯏ ꯑꯗꯨꯝ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ? ꯆꯥ ꯊꯛꯁꯦꯗꯥꯏꯅꯦ, ꯀꯃꯥꯏꯅ ꯂꯣꯟꯗꯣꯏꯕ? ꯈꯨꯠꯅ ꯑꯃꯅ ꯊꯣꯛ ꯌꯥꯝ ꯇꯧꯏ꯫ ꯑꯩ ꯕꯦꯒꯁꯦ ꯔꯨꯝꯗ ꯑꯝꯇ ꯊꯝꯃꯒꯦꯁꯤ ꯂꯥꯛꯑꯣ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯑꯩꯕꯣ? ꯑꯗꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯆꯤꯡꯕꯣꯏ ꯌꯥꯟꯕꯣꯏ ꯇꯧꯅ ꯊꯣꯏꯕꯤ ꯄꯨꯔꯅꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯦꯒ ꯑꯗꯨ ꯐꯃꯨꯡ ꯃꯌꯥꯏꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯎꯞꯂꯤꯕ ꯈꯣꯡ ꯃꯣꯖꯥꯗꯨ ꯅꯥꯝꯃ ꯅꯥꯝꯃ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯈꯨꯠ ꯅꯥꯝꯃꯅ꯫ ꯈꯣꯡꯎꯞ ꯁꯤꯟꯗꯣꯛꯂꯒ ꯔꯨꯝ ꯁ꯭ꯂꯤꯄꯔꯁ ꯇꯣꯡꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯄꯗ ꯕꯦꯂꯦꯟꯁ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯊꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯈꯨꯠ ꯁꯝꯂꯤꯕꯅꯤꯅ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯩ ꯐꯃꯨꯡ ꯃꯆꯤꯗꯨꯗ꯫ ꯄꯨꯔꯅꯅ ꯃꯌꯥ ꯍꯤꯒꯠꯄꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯏꯁꯧ ꯂꯥꯡꯉꯤ꯫ ꯌꯥꯝ ꯖꯒꯠꯅꯩ ꯑꯋꯣꯏꯕ, ꯍꯧꯒꯠꯂꯨꯁꯦ, ꯑꯩ ꯁꯤꯗꯧꯔꯦ꯫ ꯑꯅꯤꯗꯨ ꯏꯔꯥꯡ ꯇꯧꯔꯤꯉꯩꯗ ꯁꯨꯅꯤꯜ ꯍꯟꯗꯨꯅ ꯆꯪꯂꯛꯂꯦ ꯍꯥꯏꯕ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯗꯣꯔ ꯄꯥꯁꯀꯣꯠ ꯅꯝꯕꯒꯤ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯦ꯫ ꯁꯨꯅꯤꯜ ꯄꯨꯔꯅꯒꯤ ꯕꯦꯗꯔꯨꯝ ꯊꯣꯡꯖꯤꯟꯗꯒꯤ ꯗꯣꯔ ꯍꯦꯟꯗꯜꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, "At least close the door please." ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯨꯅꯤꯜ ꯊꯣꯡꯗꯨ ꯇꯞꯅ ꯉꯥꯁꯤꯟꯕꯤꯔꯒ ꯃꯄꯥꯟꯗ ꯏꯁꯩ ꯁꯛꯄꯗꯨ ꯇꯥꯏ꯫ ꯆꯠꯅ ꯆꯠꯅ ꯊꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗ, "ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯊꯣꯡ ꯂꯣꯟꯁꯦ, ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯊꯣꯡ ꯂꯣꯟꯕ ꯀꯥꯎꯒꯨꯝꯁꯦ, ꯉꯥꯏ ꯉꯝꯗ꯭ꯔꯁꯨ ꯊꯣꯡ ꯐꯥꯎꯗꯤ ꯂꯣꯟꯁꯤꯟꯁꯦ."